ngasi numida waram phongkiba tongan Manipuri se phongsing amasung thokiba thawdo wathok dagi maroibi ipausing myamda thamjagi ahanbada kanglaipa ki maira news dagi lokhosaraga Myanmar ki KNA B PDF militant sing sa magyangkhairo Manipur da Lansinanaba hotnaduna leiri lising amana training tawri kanglaipa ki maira news pauksi dagi lokhosaraga Manipur hojik thokliba kanglup ki irang asida mateng pangsinabagi dama kamjong district ki ngamkhai paringda Myanmar rom dagi KNA B amadi PDF ki kulai paib militant samaga kundagina samaga yangkai rom ngamkai Lansinanaba hotnari haina thajaba yaba mafamdagi phangba pawgi source amana hairi pawgi source asina makhatana hairibadi Myanmar rom dagi Manipur da Lansinanaba hotnariba kulai paib militant sing asina kamjong district ki manungsanna Faiko Skipe Aloyo Soro hairiba khul sing asidagi narona Lansinanaba hotnari makoina hairiba khul sing asidagi Manipur da lansilaglaba matung Kasong Kulen subdivision taraba matung Yeripok Powduna Sugunu Amari Tawal sing mafam singda Yaushilakuna Mitei Kul singda Landaraba Yai Hairip Amarumda source asina hairibadi Inagi Home Minister Amit Shahna Hausuk Manipur da thoklib irang asigi waroisinama puraknaba nimit taraga mangani gi matam piramkibani adumainama kuki sing nimit taraga mangani asigi matungda lamdam asida akan mamongda landanaba tharang tawri suhairi masigidama Hauzi ehenba kuki lising amaromda training piri loinana Manipur da leiriba mitei sing asi loisilage haibigi mawongda landana ba thawrang ama kana sathari hainasu pawgi source asina makhatana su phongdorakli amaromdana lanjena rakhiba singi marakta masagi anaba leibe singi damak relief camp ama hangdokre Manipur hauzik thokliba kanglok irang asida lanjena raktuna tungan mafamna sangjapam lawduna leiriba miyoi singi Marakta ana ayek yarakpa masagi anaba leiba miyoi singi damak nauna relief camp amang asi Moirangkhomda leiba Samasaki High School hangdokre relief camp asi Yai School ward number 14 gi manungda leiba club nipan kusamnaduna hangdokibani masum relief camp hangdokpa asiga mari lainana Yai School joint committee gi member Kaisam Jamuna na haihibada ngasi hangdokliba relief camp asi akanana lanjenarakpa singi marakta masagi anaba yawba miyoi singi damak hangdokpani Game asida tungan mafam singdagi lakpa masagi anaba leiba miyoi kya leiri miyoi sing asi Yai School gi manungda leiba doctor amadi nurse singi matenga loinana yengsinbagi thabak sathagani soiki makasa tarak poina to papa mana kuki lal haubu singna nomai kapsilakpadagi leikidraba miyoi ahungi haksang aroiba mathong mangam pangthoknaba miyam laukre Haukiba me ahumdagi hauduna lamdam asida thokliba kanglopki irangna kuki lal haubu singna nomai kapsilakpagi tungan ma thaudokta leikidraba mi ahungi thawai yaudraba haksang aroiba mathong mangam pangthoknabagi damak miyamna lei saidun ikai kumna buladuna rims amadi jenims ki merel sangdagi putakhre ngarang Imphal West district ki manungsanba phayeng kuki militant singa nongmai kapnawda leikidraba phayeng sabal lekai angom Rakesh Elias ingo amadi phayeng Karang awang lekai digi angom Ramesh Elias popogi thawai yaudraba haksang aroiba mathau mangam pangthoknabagi damak yamlaba miyamna jenims ki moktagi laukre loinana haukiba me kungi marida kokilal haubusing nomai kapslakpada leikidraba Susampur gi thenga leirakdagi toizam Chandramani gi thawai yaudraba haksang su rims ki moktagi laukre Ireibak izati gi damak thawai na ponta pikraba athauba haina thaba banner ga loinana thawai yaudraba haksang singadu aroiba mathong mangam gi damak makoi ge pongnapam lamdam tamna puraki athauba singa sina moktagi puthorakpa matamda masing yamna miyamna lambi gi nak yetta leptuna thawai yaudraba haksang singadu lei saidun ikai kumna butki loinana miyam aduna long live Manipur gi saktam kaibi yaro haiba khulau kya sulauki Amaramda haukiba me kunga mari da kuki lal haubusing nomai kapsilakpadagi leikidraba Susampur thenga leirakdagi toizam Chandramani gi aroiba mathong mangamasi moirangna pangthokani hairenisu pausida supalakli makasa tharak poina to papawman AR na kuki lal haubusing na mateng pangsili habigi khudam sangdam kya phangle Handak Manipur da thokliba kanglop ki irang asida Assam Rifles na kuki lal haubusingda hakthengna madina koinana mateng pangsile haibigi khudam sangdam kya phangmaga loinana hena mayek sangnakle hari pauksi asina phangba pawama gi matungina kangsup singthakta leiba kuki lal haubusing kungani thoi suba AR gi kangbuna ngaksenuna thamle haina kangsup ki khunja singna maral sirakiba adugi zapsaba khudam sangdam kya leire pausina hai kangsup singthakta bunker saduna khulngak liba khunja singna Binocular season aduna gengba matamna kuki lal haubusing leidiba kem amadi bunker singda Assam Rifles ki kangbuga punna leiminaduna wari watai saba amadi ngaksenbagi thabak tawminaba mayek singna uba phangla hari
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯅ ꯀꯨꯀꯤꯜ ꯂꯥꯜꯍꯧꯕꯁꯤꯡꯕꯨ ꯌꯣꯛꯈꯠꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯀꯔꯝꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯂꯩꯕꯅꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯤ ꯃꯁꯤꯗ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯁꯤꯡꯗ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯕ ꯊꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅꯁꯨ ꯈꯨꯟꯖꯥꯁꯤꯡꯅ ꯄꯦꯟꯗꯕ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯌꯥꯎꯅ ꯈꯨꯜ 10 ꯍꯦꯟꯕꯅ ꯃꯥꯁ ꯄꯤꯁ ꯔꯦꯂꯤ ꯆꯠꯈ꯭ꯔꯦ ꯉꯁꯤ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯖꯥꯃꯤꯌꯥꯇꯨꯜ ꯎꯂꯥꯃꯥꯒꯤ ꯂꯤꯁꯤꯡ ꯃꯈꯥꯗ ꯎꯁꯤꯋꯥ ꯐꯋꯥꯛꯆꯥꯎ ꯂꯣꯏꯅꯅ ꯀꯨꯅꯨꯃꯥꯟꯁꯤꯡꯕ ꯈꯨꯜ 10 ꯔꯣꯝꯒꯤ ꯑꯄꯨꯟꯕ ꯃꯥꯁ ꯄꯤꯁ ꯔꯦꯂꯤ ꯑꯃ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯦꯡꯒꯣꯜ ꯁꯂꯥꯃꯠ ꯕꯖꯥꯔꯗꯒꯤ ꯍꯧꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔ ꯐꯥꯎꯕ ꯑꯌꯨꯛ ꯄꯨꯡ 7ꯗꯒꯤ ꯄꯨꯡ 2 ꯍꯦꯟꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨ ꯑꯌꯨꯛ ꯄꯨꯡ 9:30ꯗ ꯂꯣꯏꯁꯤꯟꯈꯤ ꯍꯥꯏꯅ ꯖꯥꯃꯤꯌꯥꯇꯨꯜ ꯎꯂꯥꯃꯥ-ꯏ ꯕꯦꯡꯒꯣꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯐꯇꯤ ꯑꯕꯗꯨꯜ ꯍꯂꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯔꯦꯂꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯗ꯭ꯔꯥꯁꯥ ꯃꯖꯥꯍꯔꯨꯜ ꯎꯂꯨꯝꯒꯤ ꯀꯦꯝꯄꯁꯇ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯃꯥꯁ ꯄ꯭ꯔꯦꯌꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯃꯨꯐꯇꯤ ꯁꯤꯔꯥꯖ ꯑꯍꯃꯦꯗ ꯀꯃꯤꯇꯤꯒ ꯂꯣꯏꯅꯅ ꯄꯨꯝꯅꯃꯛꯀꯤ ꯃꯄꯨ ꯑꯂꯥꯗ ꯗꯨआ ꯇꯧꯗꯨꯅ ꯏꯔꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯕꯤꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯊꯧꯅꯤꯖꯈꯤ ꯍꯥꯏꯗꯤ ꯔꯦꯂꯤ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯆꯠꯄ ꯑꯣꯏꯖꯔꯕꯁꯨ ꯔꯦꯂꯤ ꯌꯥꯎꯔꯤꯕ ꯈ꯭ꯋꯥꯏꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯄꯥꯝꯃꯤ ꯇꯪꯗꯨ ꯂꯩꯇꯥꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯄꯥꯝꯃꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯊꯣꯛꯂꯤꯕ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯑꯣ ꯍꯥꯏꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯄꯥꯏꯅꯈꯤ ꯈꯣꯡꯆꯠ ꯑꯗꯨ ꯂꯣꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯕꯦꯡꯒꯣꯜ ꯌꯥꯎꯅ ꯊꯪꯅꯅ ꯂꯩꯕ ꯈꯨꯜꯁꯤꯡꯅ ꯅꯣꯡꯃꯒꯤ ꯁꯤꯟꯊꯥ ꯂꯦꯞꯇꯨꯅ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ ꯑꯃꯁꯨꯡ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯃꯤꯌꯥꯝꯅ ꯂꯦꯞꯇꯨꯅ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯗ ꯍꯩ ꯃꯍꯤ ꯑꯃꯁꯨꯡ ꯊꯛꯅꯕ ꯏꯁꯤꯡ ꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤ ꯂꯣꯏꯅꯅ ꯃꯌꯥꯡ ꯏꯝꯐꯥꯜ ꯕꯖꯥꯔꯒꯤ ꯁ꯭ꯇ꯭ꯔꯤꯠ ꯚꯦꯟꯗꯔ ꯐꯝꯕꯤ ꯏꯃꯥꯁꯤꯡ ꯄꯨꯟꯅ ꯊꯣꯛꯂꯛꯇꯨꯅ ꯈꯣꯡꯆꯠ ꯑꯗꯨ ꯌꯥꯎꯔꯤꯕꯁꯤꯡꯗ ꯏꯁꯤꯡ ꯑꯃꯁꯨꯡ ꯍꯩ ꯃꯍꯤ ꯀꯌꯥ ꯄꯤꯕꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯔꯛꯈꯤꯕ ꯑꯃꯗꯤ ꯇꯦꯡꯕꯥꯡꯕꯤꯔꯛꯈꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯨꯐꯇꯤ ꯑꯕꯗꯨꯜ ꯍꯂꯤꯝ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅꯁꯨ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯌꯥꯎꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯦ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯃꯨꯟꯅ ꯈꯟꯊꯕꯤꯗꯨꯅ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯕꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥꯗꯒꯤ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯣꯜ ꯋꯥꯡꯖꯤꯡ ꯂꯝꯗꯤꯡ ꯂꯩꯔꯦꯟ ꯀꯥꯕꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯑꯦꯗꯚꯥꯏꯖꯔ ꯗꯣꯛꯇꯔ ꯑꯦꯟ ꯔꯕꯤ ꯀꯨꯃꯥꯔꯅ ꯄ꯭ꯔꯦꯁꯇ ꯐꯣꯡꯗꯣꯔꯛꯂꯤ ꯃꯥꯡꯅꯥꯏ ꯁꯨꯗ ꯂꯩꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯍꯥꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯊꯣꯛꯂꯣꯏ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯊꯕꯛ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯂꯛꯄ ꯀꯨꯀꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯂꯩꯔꯦ ꯑꯗꯨꯒ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯀꯨꯀꯤ ꯂꯥꯜꯍꯧꯕꯒꯤ ꯃꯇꯦꯡ ꯄꯥꯡꯂꯦ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯃꯇꯝ ꯆꯥꯅ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯜꯍꯧꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯔꯤ ꯃꯥꯡꯅ ꯍꯥꯏ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯍꯧꯂꯨ PDF CDF ꯑꯃꯗꯤ ꯑꯇꯩ ꯀꯌꯥ ꯃꯅꯤꯄꯨꯔꯗ ꯆꯪꯂꯛꯇꯨꯅ ꯂꯥꯟ ꯄꯥꯡꯕ ꯌꯥꯎꯔꯦ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯌꯥꯕ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯐꯪꯂꯦ ꯃꯈꯣꯏꯒꯤ ꯃꯈꯨꯠꯅ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯥꯡꯕ ꯌꯥꯕꯒꯤ ꯐꯤꯚꯝꯗ ꯂꯥꯛꯂꯤ ꯃꯗꯨꯅ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯃ꯭ꯌꯥꯟꯃꯥꯔꯗ ꯂꯥꯟ ꯍꯧꯔꯤꯕ ꯆꯤꯟ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯑꯁꯤ ꯇꯥꯟꯊꯣꯛꯍꯧꯅꯕ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯄ ꯌꯥꯕ ꯊꯕꯛꯁꯤꯡ ꯄꯥꯏꯈꯠꯄ ꯇꯥꯏ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯈꯨꯠꯂꯥꯏ パꯏꯔꯤꯕ ꯀꯌꯥ ꯑꯁꯤ ꯏꯔꯥꯡ ꯏꯪꯊꯕ ꯃꯇꯝꯗ ꯈꯨꯠꯂꯥꯏ ꯑꯃꯠꯇ ꯄꯥꯏꯔꯣꯏ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯍꯥꯏꯕ ꯁꯣꯏꯗꯅ ꯏꯟꯒꯅꯤ ꯃꯗꯨ ꯅꯠꯇꯅ ꯑꯍꯥꯟꯕꯗ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯒꯅꯤ ꯈꯨꯠꯂꯥꯏ ꯄꯨꯈꯠꯂꯛꯎ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯂꯩꯉꯥꯛꯅ ꯇꯧꯍꯟꯅꯤꯡꯗꯦ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕꯁꯤꯡ ꯂꯧꯁꯤꯟꯒꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯨꯕꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯗ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯒꯅꯤ ꯑꯅꯤꯃꯛ ꯑꯔꯥꯏꯕ ꯄꯥꯝꯕꯩꯗ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯀꯦꯝꯞꯇ ꯂꯩꯌꯨ ꯍꯥꯏꯕꯗ ꯁꯨꯛꯌꯥ ꯌꯥꯔꯛꯂꯣꯏ ꯃꯔꯝꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯜꯍꯧꯕ ꯀꯌꯥ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯌꯥꯎꯔꯦ ꯍꯥꯏꯕ ꯂꯥꯏꯅ ꯈꯪꯈꯤꯒꯅꯤ ꯍꯥꯏꯕꯗꯒꯤ ꯀꯦꯝꯞꯇ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯗꯕꯅꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯈꯪꯐꯝ ꯊꯣꯛꯏ ꯃꯅꯤꯄꯨꯔꯕꯨ ꯏꯪꯅ ꯇꯞꯅ ꯂꯩꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯤꯡꯗ ꯍꯥꯟꯅ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯕꯤꯔꯒ ꯇꯝꯄꯥꯛꯇ ꯀꯣꯃꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕ ꯇꯥꯔꯒꯗꯤ ꯃꯤꯌꯥꯝꯅꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯄ ꯌꯥꯏ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯃꯩ ꯍꯧꯅ ꯁꯥꯎꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯍꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯁꯤꯁꯨ ꯂꯩꯉꯥꯛꯅ ꯈꯪꯖꯤꯟꯕ ꯆꯨꯝꯒꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗꯅ ꯀꯥꯟꯇꯣ ꯁꯕꯜ ꯃꯣꯏꯗꯥꯡꯄꯣꯛꯇ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯀꯥꯟꯇꯣ ꯁꯕꯜ ꯑꯃꯗꯤ ꯃꯣꯏꯗꯥꯡꯄꯣꯛ ꯑꯦꯔꯤꯌꯥꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯀꯥꯡꯕꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯔꯤꯕꯗꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗ ꯂꯩꯃꯈꯣꯡ ꯆꯤꯡꯃꯥꯡꯂꯣꯝꯗꯒꯤ ꯁꯛꯇꯤꯃꯥꯟ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯑꯆꯧꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯟꯇꯣ ꯁꯕꯜ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯈꯤ ꯃꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯕ ꯁꯦꯛꯃꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯃꯅꯤꯄꯨꯔ ꯔꯥꯏꯐꯜꯁ ꯑꯃꯗꯤ
IRB ga apunba kangbuna kanto sabal tabal lambi da thatuna leki loidana koki lalaubu singa dura makha tana mitegi kulsing da sangsin dun nongmai kapi ki thabak sathadana ba handuna nongmai kapki madura nakalani gi marakta pung amarom sukna nongmai kapnaki adomai namak thaudu adura thoidokpa asok apandi leki te so hairi amarom da Imphal West District ki Pasoi Police Station ki manungsan ba moidang pok area da sungarang ahing pung 12 makairom tarakpa do waida koki lalaubu singna nongmai kapsin duna landara khairi thaudo asigi matangna pausi isna phangwa paugi matung inadi ngara numidang koki lalaubu singa duna new kaithal manbi lomdagi kumtharaglaga rural developments ashram school gi awang thangba labuk lomdagi laklaga moidang pok awang sabal gi maning lomni attack chathrakibane soidi amarom dana Manipur gi apun gi saktam thugaiba pamli basi CDF amadi suda leiriba koki terrorist na oire Manipur sairap loisang hauzu oiriba Manipur gi phiba masi asuki matik khang badu wara wa haibadu oire ipam lamdam khambi mai sakle idu ningthau leitabara khambi mai kallo haibadu mak yaure madang asida khoi gi wayel supli pairi ba Amit Shah na numit humni laklam badu santi gi pauzal amata pina malaiti ahoi na dum mai sak khaplam natana hauze khoi gi yekna ba amadi Manipur gi apun gi saktam thugai ba pamli ba 16 Defense Force CDF amadi su de leiba koki terrorist na oire haina Manipur serap loisang gi sorola man hairi Manipur serap loisang manung serap custom code sana kunung Imphal gi sorola sina makata na hairi badi hauzu Manipur da thokli bi irang asida Assam Rifles sauna mating pang hebi gi kudam sangnam phangle masigi mathakta khoi gi state lenga amadi center lenga no su Manipur miam gi apa ma thabuk oina ongthok piraktre sei tere khuntak gi matungda thengnarakpa awabasinggi manungda handak me ahumdagi hauduna tha ma henjilaglaba thaudu asida thengnariba awabasi natana amata thengna khidri koki terrorist singna misa miyam gi yum lising kya mai thadokraba miyoi sa ma hena sian graba lefam leijadraba miyoi lising yang khairomna tumpham chapong khangnara lanjena duna leiba Manipur gi asuk khudong thiba nanglaba phiba masida Prime Minister Narendra Modi na wahi ama phawo phongdok pidaba aduga tha asigi anida Orissa gi Balesor thokiba train accident adura asi ana yaukiba miyoi sing atugi damaktadi minungsi utkiba asumna asan mirai naibigi lenga kanglon si mamangda thokidri asingumba matang asibuni puyagi latam kya mita ipai pu singna apun Manipur gi saktam pu kai khidana ngakna lauramba apun ba khonjel kangla yeipung yeire imale pakna kaurakle safilan phi se lo haiba apun bagi kholau gi pungpamadu sapsan yore maramdi maihaulang pok thoktuna yumai tharaba mara leijadraba misam kya hatun nongmai bom kaptuna koki terrorist na talaba phawud nongaina leithokpa ngamliba laingak pusing mayang sipai sing ngak le koki terrorist na yumai thaba misam hatpa khudong thiba kya thokalaba phawud tumina layu aikoina fanaba singani Manipur lengak na haikiba thawdo masing thingamdre phiba masi yoraba phawbra Manipur gi lengak mapu amadi president oiribi lusingbi anina handak laglamba home minister gi khongsada du asumba asingba khongthangni haina mapungning harauna wangang mangamdik panamasi yengluraga oirakadaba panthung di aphaba oigani haibisi Manipur miyam gi pungning da thajaba ngamdre matang asna Manipur serap loisang manung custom court ki meketi gi thamlakliba wafamdi Manipur state ki oina MLA humpu gi manung koki MLA tara amadi Manipur gi apun gi saktam ngakpadagi na thaikre maram aduna lehori MLA yankai asina khongpham sapmana lemina duna sapmana bu wakalon amada haujuk mayuk nariba lanpham asi atubu matamda loishin ba amadi center lengana loishin ba ngamloida ba leiragadi MLA aikhoi yankai ma resign tawraga miyam gi awaba ya manager gi haibigi matamdu sapsare Masigumba Tauna Lingjel si hausuk Manipur gi MLA minister singna fudo hodo taragade Manipur gi apun gi sakta maset kya thokna kai ki duna imunai mutanaba laita phangkhangdaba milu pirang kangdaba awamai sa langba punsi marel ama soidana tholgani matam madura thokliba wa thokpuna maki daita kudima hausuk paliba Manipur lenga ki MLA amadi minister sing matakta Manipur gi miyamna asoba akwa daita pirakani Hauji koki terrorist sing amani suda leiriba singna mission na nomai kaptuna lisangsina satharakpa ai masing tamliba mahiroi khunai da mangjab lakadaba state ki sel tungi pukai da hena phipam solakadaba maram mayamashina center amari state lenga na yamna sauna menkatpa ngamlaroi da phipam oirakliba sina maram oiduna aroiba naiba thaudo ama tholagadi santi amadi worosin purakpa soidana ngani Manipur gi lamkhai bu saruk kya thona khaidokna ba center amari state lenga na silak tarabadi madugi sab sab pakhompi na Manipur miyamna sem sadun lefum to I hairen su pawsida makhatana su palakli amarom dana miyoi hum sokle
Ngarang pung mari makhairom taba matamda shero maning laikai kokil lalhobusing na mai thaba se thauba yumsing digi posei lakthok pasang lubu naha ahum mafam adur lumdunu leramba khulai matik sana paiba kokil lalhobusing na nomai kapsila kodagi nongmaina panduna aso apanang lei nongmaina panbadagi soklaba miwei sing adur okendro se kuntraga thoi apokpi asalata yumlembam korau sai kunga mga apokpa wai ina omadi salam romeo sai kunga mari ni hari makoi singa sigi manungna salam romeo sherogi pradan salam nawisa gi masanu pane hari pausna ko kila lagusna nomi kapsilak di mapamadu sherogi asm rifles samadi bsf km kilometer amarom te maglapna leiba apamni misa miam ngak na leidiba security force na lalagusna sathariba thawong singa si yengduna leidiba si misa miam butumna hatlagi haidi bra haina kunjasna pienda ba phongdorakli amarom nana AR na bom amade nongmaina singba kapsinuna landarakre ngarang Imphal West district amasum Kangpokpi district ta taina ba Sekmai Tural gi mafam da ahingdagi hawna kokil lalhaubu singa nongmai kapna bagi thawdo duda khonja volunteer singi mai keitamna AR gi khangbuna nongmai lepalaitana kapsilaki loinana rocket launcher amadi motor fawbo sijanaki AR na kapsilakpa duda misam volunteer ani bom masina panduna soki aduga sekta dagi naha amana Tural song tharakoda Kuningi saruk laithik tuna aso apanangki iana Mr. Volunteer singi makai da unsinduna nongmai kapsin badana tana rocket launcher yauna kapsilaki ba du local volunteer sing atuki matik pena phondorakli loinana iana sa tharali ba thawong si Manipur minister and berena terrorist ni haina lauthokrabo kuki militant singi misangna leptuna phone sogot pani haina pena ba phondorakhi Pausi lusilakpuna kangla pauduna sumna report tawri Serodo Kuki militant sing nomai kapsilakpada BSF amasire ER ani sokle Sekmai Anto Sabol Moidang Pok Sandol Pokpi na sing mapam sing nomai kapnakre Government suspension of operation su satna ribu Kuki lalhawu singna Loijing loya sing satharakpa lal ngasi su makhatana sathari ngasi su Kaksing district ki Sero area da Kuki Militani singna ba singna nomai kapsulak bagi thawdok ta BSF amasiri AR ani sokle loina tuan mapam singna su nomai kapna bagi thawdok makhatana sathari thawdok singa sigi matang na press na phangba paun hai ngasi ayuk pung mari ga minute tara ga mangarom tabra Kaksing district ki manung san ba Sherau practicals high school da deploy tawba sama ga humfugo humdoi shubo BSF ki Alpha company ki khangbu amar sakhang dab ko ki militant sing nomai kapsilak pai ki thawdok ta BSF ki jawan am sikhi pa ko loina kuntra ga tare swa sam rifles ki personal anina aso apanang kre ko ki militant sing nomai kapsilak pai ki thawdo adu da laikidra ba BSF ki personal adu gi maming Ranjit Yadav sahi kuntra ga tro apopo Mahendra Yadav kawi West Bengal gi North Paragon district gi nairi thawdo si hari ba BSF jawan sina bunker ki mapan tholak pada sakhang dab ko ki militant sing nomai kapslamane thawdo dura BSF amadi mapamadura laiminari ba kuntra ga tare suba sam rifles ki kangbu mansu handura nomai kapna ki adubu ko ki militant sing adudi amambagi kudong sabal lawraga na dokre nomai na palaba Ranjit Yadav Zaman hospital Kaksing laikatna na pukhala pada ika hena satman manamara moiraga ayuk pung taruk rom tabada laikitabane soklaba sam rifles adugi maming mathaw zu pawbo press na phangmangamdri amaramda kanto sabal amadi moidang pok area da sukoki militant sing nomai kapsala koigi khulnga na balairiba volunteer amadi security force sing su handra nomai kamnaki kanto sabal gi thawdo aduna ngarang nomidang pung nipan makhairum tabada leimakhong singmang lom dagi tata Shaktiman tongduna lakpa khulai matik sana paiba kuki lalhauba mioi taraga manga rom na kum tharaktuna kanto sabal da lairiba kunja sing tamna nomai kapsilakibane madura Imphal West Commando MR amadi IRB gi forcing nasu kanto sabal taba lambi thasinduna pung amarom hena nomai kamnaki aso apan yawbagi pawdu phangdri amaramda ngara numidang pung taramathui makhairom tabada moidang pok to kokila lawu singna New Kaithal wan birom digi kum tharaklaga moidang pok awang sabal laikai labuk pawduna kum tharaktuna nongmai sing kapsilakibani maduda khulnga na balairiba volunteer sing halaga nongmai kapnaki haidi amaramda koki militant singa Sekmai gi area da nongmai kapna baga loinana Sandol Pokpi kuldagi khara sangsilaga leiba Laisan kul da su nomai kapnaki napa da su nomai kapna bagi makol tanaki Serau area da su makhatan nomai kapna bada NP no sai kun ngatari kauba ama nomai na pan badagi sokle su haidi adu hauji kuina di pau si sumatang sa lusin jarage masumyam puna no update ngaminasi